Kalen Thada Manipur gi miyam na kangan jaba haksel gi chana kanglon yariba makai ising marang kaina thapiyu khawrang ba ifau fau drabasu chathoko matamda thakna ba ising loina raga chatpiyu oral rehydration solution ORS natraga yumda semba champra mahi natraga hai mahi chijnabiyu matam gi mana masing uhai wahi chabiyu yariba makai akomba firol langjam gi oiba machu awabu sijnabiyu satin natraga tupina chingba sijnabiyu nungshara thokko matamda khungup natraga chapal loinabiyu numidangi matamda thongnau hangdokpiduna yumbu ingthanbiyu nungsha ka hena saba matamda yumdagi mapan thokpiganu nungsha marakta ka hena awaba thabak subiganu yu cha coffee soft drink na chingba amadi chini gi saruk ka hena yawba mahi thakpiroidabani koina thongdoklaga thamba chinjak chabiroidabani khamduna thamba gari da pikliba angang amadi yumda yokpa jibasing thambiroidabani nungsha da kuina leiba natraga thabak shuba mi ama wan tharaklabadi aimba mafam natraga urumda pushinbiduna humai humbiba amadi ising aingbana nanthokpiduna inthanbigani Gyan Mangdrabadi ising natraga ORS natraga afangba hairagi mahi pitakpigadabani hanjin gyan manglabadi manak nakpa ana laying shangda athu matamda pukhatpigadabani paujenjariba National Program on Climate Change and Human Health National Health Mission amadi Directorate of Health Services Government of Manipur From the good afternoon, ELITETV ki test of cartoon ki mahau mengta biru sho hamatara mokchari. Malu dengan si infala fongo pau si singi cartoon singda cartoonist sina kari haining liba kari fonong liba kari wakal khalan liba dumya sanunga thamjage aham li lokhas jage Shanghai Express ki onthok pani da asta. Onthok pani da ba cartoon si jeng view khoi play namra tuonga ji lamite ingen bagi sinni tuongi se kanano di khangdre mana je pandre kana mange si lakhan du ji phang khamdre ada man haire ho thambal chintiba jiri lambi fazare driver mayam kapnare jiri lambi da plane taba yan gani hai khida yana masi je dum hai gi bani Narendra Modi na han balakpa campaign gi lakhiba langjing achokbada pangthoki mayam gi ba chouba khoi rally du da phongdo ki ufam ni hek sarkar je parak pada 100 days gi manung da khoi daiba Imphal jiri lambi je se nala laga khoi plane tahan ba yani na phongdo ki ufam ne do haji patana tare patana sokchi laga lere bani adum haina balai highway sida koi ki business to kangpura natragana koi asukui ba India na ningkha tamba chai humra ga taru sure Imphal jiri lambi si semai ba si loire mayam na tong export karoga international gi oiro aiba mayam taroga toine ningha ji kai no leiba ko sindok pa ba ko tho kari wal khagat pa ba thadari ba pa sa sing sida phadana semadi phadan langani se Thailand dagi bu nung mupura asuna traga Japan dagi karibu technology sinara so aju phauda suk chakhulo matam sida Imphal jiri lambi ji semangam da si karino si acho wangam ori bani paisa gi wat palaiti hari bani sona kanda highway kilometer chama ga thawya ba chama ga si speed ta khogi 100 mathaga thawya ba lambi highway me ama semangam ga Imphal jiri lambi da sokoi matam si politics story bra hai bagi wafum su me hangnara bani tonganda highway me ama sem pa crore thada dana Imphal lagina jiri bambo ki kilometer chani ga something sang ba jaga si gi labi ji haju phaw da semangam da ba si it's a very unfortunate haibuduni pajana phongnari bi adani mana tu ngo yengni tatagari putha ba tatagari longma me ama ko dak thokre ana sa ji da jiri lambi se semaning bagi apam balai baduni khoi ga iga BBS na adani man thamai se o thambal chithi ba jiri lambi fazare driver mayam kapna re jiri lambi da plane taba yangi ni hai khidai na thambal si kana no hai khang ni khoi hai daga su symbol si thambal ai ba khuba ai ba kai no je mayam khang na bani aina amu explain tong daga su mayam khang ma phom ni matang da laisina khoi sana leba ki loire dana hai badani loire dana hai ba si yeng bio khoi ki sin se matai manau se jingam tu kuptre horaga leire satin je tupaga chak chaba gi sinne adaida magi nupi sina haire kamai har kada jinga su pirakte nonglakta sogri thongba chabu du gi mahau sibu kongdo birige han hangbani adura mai numpa mapuru ju khome o bot si hayenga torodi dungai dong ni dana
port me ase lengta di social worker social activist me amje pam haijal laga chicha no upi bo ngari upi bo thum upi bo thau upi bo me am to do adu su oyo da ba ade sing jaw si bot me ada chawr madi phado ba len ta ba su bot me ada tawr madi phado ba madu su oyo dugum to hajik se duni jing mana hong go pire na ko yung pa na yan bagi sin barel yo me am su leigre adu film do dani mate mana sina ho ba jing ga am te leitre satin je top ga ko chak cha ba sin ni ade dani jing ga su pirakte nonglakta sakri thongba chab du gi mahau sibu kam do biri ge na admai na pa dana pot se hayeng ga tawdi nungai dong ni hadana me am la ka do me am do jam da fazaba si su ma thole ba cartoon ni mathang da leisna pongna phom gi palo hai ha du ni balo es ni jeng bio ko airport sa ke to ba ade da ko gi reporters na ta na ga hang bane kai do ke no hai bi ra mo na ma na hai no ai di sa emission gi chat pani adu bo hai kamana karot ladi una ba chak ni na aji me am airport chala ba haji mla ruling yo ram gi ro ko ye pau pi bada am ta ko gi pi ha bi ya da pot lai bani da ngasi ji yaw ne delhi da paisa na ba du ga hayeng acho function ma city convention center to duri ton ba ko gi displaced person sing gi ton ba scheme startup ki kare gi me am ma pi ga duri aduna adugi thauram che aur maga mayam je pasana ga chap chaba waroshina ma pibiro u haina taksan ga dori khangmang makta ni praja sing taksalak pa ngakta butum ba phang ta praja sing leiriba bisi mina yoriba di jiriba da suni ji kuki sin khoi potha yum mai thai hai sini koilan ba dang sa yaw bu ni anna si film je lai bani aduna ni ala pawmisina hangge tabuni no aidi iza emission gi chatpani adubu hai kamana korok ladi una wacha kani housing si hai kamana ngasi bu una bidri prime minister na ngasi gi leiba ruling gi mla sing even chief minister bawda koi unadri bani aju si aduna kari film de lai ge ge si mem ngai na ba potuni aduna mayam chana biza pawmisina hang madu da koi reply piram da biza swana piram macha ke begi sinni mathang de lai sina koi hoelan pawgi as loire hai buduni loire se lami je pak pagi sinne lami pak ko sida jik ne lami je khopchan na na bagi tau film de lai do ta la pagi khopchan ba do na ji nong kitang da baga yeng biro ti dim road ki lami se adu babu pragi adu ki sinya mai meng me kai kawa gi tong hek ta khu jo bu do ni tong kitang da ta khoi si su ni overbis manak sing hek wang ma se do hek nong kitang da baga khoi thum maga lai bu do ni adu ki film do ni aduna sai sida hai ne aduna ama sina hai ne lambi je pakman gre asa yong ga loksin ba yai na ma khopsal la ke taw na han dun hai ne hai bungo sing de gadai da chen do ri ba da anu hajik chi yum je tai na bagi joining sing mai ro koi inam na la sam ta lai ta ba pura full thajan ba kang ngai di phai do atu da nong tara kan da de ji kitang da bu ga do fast flood koi flash flood to ijini khoda ke ba khusian ke ba chau to pa adu ni ara long khopsan bagi thabu ga to binu hai da message ma pi mo cartoon ni mathang de lesh na koi manipur news ki ni manipur news ki dasa ni hai da ni the sadness the yambio office halak ba sida youth halak tabdi bai the pass ade da bai the baji ka bai to ge hek halak ba youth adi to lo phang khang bu ne wa to lo phang me hek ta thak ta ngau thara la ko ade da bai ni pis na ge youth halak ti drobu to lo phang tra bo ne to lo phang tra ne na ha ga pa do ne da bai the pass hek la ko matam dai tare to lo phang ne mi se hidak tha ga youth la ko ne mi se halak ta zamana machi de to lo phang tra bra na hang ba gi sen du ni mathang da leis na koi people's chronicle gi ni people's chronicle gi koi twist article na phone da wari sa na re ba na kha ko ni issues gi matang na ma ko me I have thoroughly examined the papers and the issue like ba newspaper de yore ba the like issues gi matang da patna examine tawre there is nothing to worry kem ta wan gai leite as one is about corruption amana corruption gi ni and the issue is against corruption amana corruption gi mayok tani it is ko ye priceless it is a process I believe it is a process got it kangen na issue se kem leite kan thunai le examine tawre paper de ke de examine tawre aduna one is about corruption and the issue is against corruption it is a process got it aduna dum khana corruption gi pamba khana pam da ba madu gi oi film du ni ai khangi haidana alban haibo tu pa yana fazaba si ju cartoon ni ora gasi je kara phong da kara su yaure ora kara ten tang le re ora gasi gi adum ba ELITETV ki test of cartoon ni mahau matanga solution jere meng ta birim sing momu kana khoram jog le na kadena methani jeri pine birisi
Kalen Thada Manipur gi miyam na khangan jaba haksel gi chana kanglon yariba makai ising marang kaina thakpiu khawrang ba ifau fogdrabasu chathokpa matamda thaknaba ising loinaraga chatpiu oral rehydration solution ORS natraga yumda semba champra mahi natraga hai mahi chijinabiu matam gi mana masing uhai wahi chabiu yariba makai akomba firol langjam gi oiba machu awabu sijinabiu satin natraga tupina chingba sijinabiu nungshara thokpa matamda khungup natraga chapal loinabiu numidangi matamda thongnau hangdokpiduna yumbu ingthanbiu nungsha ka hena saba matamda yumdagi mapan thokpiganu nungsha marakta ka hena awaba thabak subiganu yu cha coffee soft drink na chingba amadi chini gi saruk ka hena yawba mahi thakpiroidabani koina thongdoklaga thamba chinjak chabiroidabani khamduna thamba gari da pikliba angang amadi yumda yokpa jibasing thambiroidabani nungsha da kuina leiba natraga thabak shuba mi ama wan tharaklabadi aingba mafam natraga urumda pushinbiduna humai humbiba amadi ising aingbana nanthokpiduna ingthanbigani Gyan mangdrabadi ising natraga ORS natraga afangba hairagi mahi pithakpigadabani hanjin gyan manglabadi manak nakpa analayeng sangda athu matamda pukhatpigadabani paujenjariba National Program on Climate Change and Human Health National Health Mission amadi Directorate of Health Services Government of Manipur